matam tanja lobiru lao haibirapagidamag Amit Shah gi office ki reception bu imagi maira gi taraf tagi thagatsaba phongdokchari loina na Bharat ki president ki ani sujilaglaba lal asida hojik phawbada India laingang na Manipur bu India gi phiban nungda laitabagumna karisu khanbidana tawbiba sida imagi maira na nungnang ba pokchai asina maram oiraga ngasi imagi maira gi taraf tagi Bharat ki Home Minister Amit Shah ji ki office ta chithi amakhak Amit Shah ji bu unajanabagi damakta akoi pisanjaba lakjabani hapta amagi matungda unanabagi matam tanja lobiru lao haibirapagi damak Amit Shah gi office ki reception bu imagi maira gi taraf tagi thagatsaba phongdokchari loina na Bharat ki president Madam Amadi Bharat ki BJP ki president JP Nandabu unanabagi damak mamangi mas ki tang manga dagi akhoina chithi pisanjadana imagi maira gi taraf tagi tangaduna ngasi phawal lakjabani Bharat ki president Amadi Bharat ki home minister na hojik phawga tumduna laibiri base sahi ani phar phawda tumduna laibiri base ki maram karigino gumba karana phawda tha taruk tumlaba matung dagi hagotuna masagi matik mathongna marinjen uthoi adobu Bharat ki mapi mapa oibiri bana khoina hobi phawda tumduna una uchina ka thangna thangsinna dana laibiri base ki maram karigino nakhoi marakta nakhoina tawriba policy asida karigumba aronba khara adum leibra haibase aikoina singnajai ngasi phawda Bharat ki Prime Minister Narendra Modi phawna so akoi gi Manipur bo yegbide kasupta akoi gi nakta lakpide Manipur gi asi yauna warba tarba matam asi phawda no mata akoi gi ne haibda mahangna karisu tawbide puna maksing asina Manipur bu kaso laitena khanbiri basigi maram karigino Manipur haibase Bharat ki manung da sanga adugublaba lam amani Manipur Bharat ki manung da chali akoi Bharat ki masani akoi bu karigi damakta yengsil bidrabino koi bu dushi bidribi maram karigino Bharat ki Modi ji da ai ngasi wahang ama khaktang hangjaningi madudi Modi ji आपने आज तक 2 साल से कुछ भी नहीं बोल रहा है Manipur में एक बार भी नहीं आ रहा है उसकी